United Committee Manipur UCM na paring naina Indo Myanmar ngamkhei Manipur boundry fact finding chathabagi thabak makha chathakhrey border pillars in makha tana yengsinbagi khongchat chatpa houkhre Chayetnariba border pillar 76 Haolenphai village amadi Moreh leiba Tamil Laishang manaki border pillar number 78 chattuna hakthengnana yengsinkhre Moreh dagi kilometer mangarom chatlaga Indo Myanmar ngamkhei da matam kayagi mamangdagi Chayetnaduna lerakpa Haolenphai village da yungliba border pillar number 76 United Committee Manipur UCM gi president Joy Chandra Konthauzam amadi General Secretary Ngangom Deva anina luchingba timna fact finding report ama puthoknaba yengsinki Haolenphai khulgi Cheif Lalkholun Haokip su yengsinba aduda sarugyaki Lalkholun Haokip na paumi singda hai border pillar number 76 asi Manipur gi ngongkhei lamgi sarukta kilometer amarom changsillaktuna nongna yumlambani pillar asi gi matangda tasengna khanglaba ahalsing hauzik Moreh amadi atoba khulsing da leigi masigi matangda khangningba leiragasu hangba yagani hauzik yungliba pillar asi su atai atopa pillar singa manade haina su mahakna haiki Tungda UCM gi team aduna Moreh land custom manakta leriba pillar 77 da chattuna yengsinkhre loinana Moreh gi Tamil singi laisang ama oiriba Sri Angala Prameshwari Sri Muneshwarar asigi manakta leiriba border pillar number 78 su yengsinkhe yengsinbadu da Tamil sangam Moreh gi luchingba singsu sarugyaki pillar asigi matangda Tamil Laishang asigi trust ama su oiriba KBS Manium na wafam kaya paumi singda fongdorki Sri Angala Prameshwari Sri Muneshwarar Laishang asi soglising amaga chamapan humfudagi leiraklaba laisang amani asigumba laisang ama Myanmar na changba yaroi haiduna athingbe pirakhraba matungda laisang asi Myanmar na yengsinkhre mafam asida leiriba border pillar number 78 asisu achumba pillar natte English ama chamapan humfutare humfuniban matamda India amadi Myanmar gi survey department singna semkiba border pillar da Moreh Muslim basti da leiba border number pillar 79 amadi land custom da leiba border pillar number 77 gi marak da leiriba Tamil Laishang manaki border pillar number 78 asi mafam khangdana matam kaya gi mamangdagi mangkhrabani mafam asisu disputed area oina leibani housing mafam asida leiriba pillar asisu sakhangdaba singna naronda ingselambani masigi matangda hosi fawba chap chaba ama khangba ngamdana leiri haina KBS Manium na bakhata ki Tungda UCM gi president Joy Chandra Konthauzam na paumi singda hai Haolenphai khulda Myanmar army changluktuna khullasi da leiba so mill singi pochai thugaiba amadi pochai kaya puduna chakhiba thodok thokhrei loinana hairiba so mill sing asing asi fawba amukhana season nadana leiri Tamil Laishang gi manakta leiriba border pillar number 78 asisu Manipur gi ngamkhei manungda meter marfutara changsillaga yunglambani hai basi Tamil sangam gi authority na fongdorpa leire Laisang amasung Myanmar na loksinkhre maram asina Manipur gi ngamkhei gi pillar sing asida Chayetnaduna leiriba asi yamna laibak thiba amani haina su mahakna haiki Security forces na Technical district ki S Moldau village manaki asupa zangal amada chathakiba search operation amada miyoi ama afaba makhalgi khudlai kharaga konana phare police ki power sin hai Jangmin Haokip gen chahi 63 apokpa laikhidraba luinsek kip gen laifam govazang village asingarang nunthil pung 3 minute yang 3 taba dwaida chathakiba operation da phagatpa ngamkibani Operation adu Moreh Commando amasung manga suba Assam Rifles ki apunba team amana akaknaba pau ama fangbada ki chathakibani miyoi adudagi MK33 assault rifle ama maru yaudaba magazine ama loinana MA3 assault rifle ama maru yaudaba magazine ama fagatki mahak Moreh police station ki officer in charge da Chayetnariba haiki